ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯡ ꯂꯣꯏꯈ꯭ꯔꯗꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ, ꯐꯖꯕꯕꯨ ꯁꯦꯠꯅꯤꯡꯗꯕꯕꯨ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯇꯥꯏꯕꯪꯁꯤꯗ? ꯀꯅꯥ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯄꯨꯈꯝ ꯂꯦꯝꯗꯨꯅ ꯈꯣꯡꯕꯥꯜꯗ ꯍꯩꯗꯣꯛꯂꯤ, ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯆꯥꯛꯈꯣꯝ ꯑꯅꯤ ꯁꯨꯅ ꯍꯨꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯌꯥꯎꯔꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯁꯨꯡ ꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯗꯕꯅ ꯂꯧꯎ ꯁꯤꯡꯎꯕ ꯀꯌꯥ ꯌꯥꯗꯕ ꯂꯝ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯔꯤ꯫ ꯃꯄꯥ ꯃꯄꯨꯅ ꯄꯩꯗꯨꯅ ꯊꯅꯝꯕ ꯀꯅꯥ ꯑꯃ ꯅꯠꯇꯅ ꯍꯦꯟꯗꯣꯛꯅ ꯋꯥꯠꯇ ꯄꯥꯗꯅ ꯀꯅꯥꯁꯨ ꯂꯩꯅꯔꯝꯗꯦ ꯈꯨꯜ ꯑꯁꯤꯗ꯫ ꯈꯨꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯣꯏꯕꯣꯜ ꯈꯨꯜ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯀꯥ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯅꯔꯝꯗꯦ꯫ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯗꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯣ ꯄꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡ ꯃꯄꯥ ꯃꯃꯥꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯦ ꯊꯥꯗꯣꯛꯈꯤ꯫ ꯂꯥꯏꯖꯅ ꯑꯍꯟꯅꯤ, ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯣ ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯈꯤ꯫ ꯃꯇꯝꯗꯣ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯏꯖꯅ ꯆꯍꯤ 9-10 ꯈꯛꯇꯃꯛ ꯍꯥꯏꯔꯤ, ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯆꯍꯤ 8-9 ꯈꯛꯇꯃꯛ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯝꯗꯒꯤ ꯏꯁꯤꯡ ꯍꯣꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯌꯣꯟꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯁꯨ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯁꯤꯠꯄ, ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯣ ꯊꯦꯂꯥ ꯑꯃꯟꯕ ꯑꯗꯨꯗ ꯇꯦꯛꯁꯤ 5-6 ꯍꯥꯞꯇꯨꯅ ꯏꯜꯂꯔꯤ꯫ ꯂꯥꯏꯖꯅ "ꯑꯁ, ꯅꯨꯡꯁꯤꯠꯅ ꯃꯔꯣꯜ ꯑꯃ ꯁꯤꯠꯄꯅꯦ, ꯅꯨꯡꯁꯤꯠꯅ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯦ, ꯊꯦꯂꯥꯗꯣ ꯏꯟꯒꯦꯗꯤ ꯂꯩꯇꯦ, ꯅꯪꯅ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯂꯦꯝꯕꯤ"꯫ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯗꯣ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯑꯗꯨꯒ ꯃꯆꯦꯗ ꯌꯦꯡꯂꯛꯇꯨꯅ "ꯏꯆꯦ, ꯁꯨꯃꯥꯏꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯕꯅꯦ, ꯅꯪ ꯏꯜꯂꯨ ꯀꯩꯅꯣ, ꯍꯣꯔꯦꯟ ꯏꯁꯤꯡ ꯊꯜꯂꯒ ꯏꯟꯕꯤꯗꯣꯏꯅꯦ ꯏꯆꯦ ꯅꯨꯡꯁꯤꯕꯤ"꯫ ꯏꯟꯅꯤ ꯅꯪ, ꯑꯗꯨꯅ ꯍꯣꯔꯦꯟꯁꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯍꯥꯛꯇ ꯏꯆꯦ ꯍꯥꯏꯗꯅ ꯏꯜꯂꯣꯏꯗꯣꯏꯅꯦꯕ ꯅꯪ꯫ ꯅꯪꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯏꯆꯦ, ꯑꯩꯈꯣꯏꯅ ꯈꯨꯜ ꯂꯥꯟꯅ ꯏꯁꯤꯡ ꯁꯣꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯅ ꯄꯨꯛꯊꯥꯛ ꯑꯣꯏꯔꯤꯅꯤ, ꯏꯟꯕꯤꯒꯦ ꯍꯥꯏꯕ, ꯏꯟꯕꯤꯒꯦ ꯍꯥꯏꯕ꯫ ꯑꯗꯣ ꯏꯆꯦ, ꯃꯁꯤꯕꯨ ꯀꯥꯟꯅꯔꯤꯕꯣ? ꯋꯥꯕꯅꯁꯨ ꯍꯦꯜꯂꯤꯗ, ꯏꯁꯤꯡ ꯇꯦꯛꯁꯤ ꯑꯃꯗ ꯂꯨꯄꯥ 4, ꯑꯁ, ꯈꯨꯟ 2 ꯂꯥꯟꯊꯣꯛꯑꯒꯅꯦ ꯆꯠꯂꯤꯁꯦ, ꯏꯕꯥꯅꯤꯅ ꯆꯠꯂꯤꯁꯦ ꯏꯆꯦ, ꯋꯥꯕꯅ ꯍꯦꯜꯂꯤꯗ꯫ ꯃꯆꯦ ꯂꯥꯏꯖꯅ ꯃꯅꯥꯎꯒꯤ ꯋꯥ ꯑꯗꯨꯗ "ꯂꯦꯝꯕꯤ, ꯁꯤ ꯇꯧꯗ꯭ꯔꯗꯤ ꯏꯕꯥꯅꯤꯗꯤ ꯀꯔꯤ ꯆꯥꯅꯤ? ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤꯕꯗꯨꯅꯤ, ꯅꯣꯡ ꯅꯤꯅꯤ ꯆꯠꯍꯧꯗꯕꯗ ꯄꯥꯟ ꯐꯨꯠꯂꯒ ꯆꯥꯔꯤꯗꯨꯅꯤ, ꯑꯗꯨꯕꯨ ꯅꯪ ꯅꯕꯨꯛ ꯊꯟꯕ꯭ꯔꯣ"꯫ ꯊꯟꯗꯦ, ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯦꯕ ꯏꯆꯦ, ꯑꯗꯣ ꯋꯥꯕꯅꯗꯤ ꯍꯦꯜꯂꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯂꯨ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯆꯥꯝꯅ ꯆꯥꯝꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯑꯩꯈꯣꯏꯅ ꯀꯩꯕꯨꯜ ꯈꯨꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯣ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯉꯣ"꯫ ꯂꯥꯏꯖ ꯐꯨꯅꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯎꯇꯣꯡ ꯉꯥꯔꯤꯗꯨ ꯂꯧꯅ ꯂꯧꯅ ꯃꯅꯥꯎꯗ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯂꯦꯝꯕꯤ"꯫ "ꯈꯪꯗꯦ, ꯇꯥ ꯆꯥꯎꯕꯅ ꯐꯧ ꯋꯥꯟꯕ ꯆꯠꯄꯗꯅꯦ ꯅꯈꯣꯏ ꯈꯨꯜꯗꯒꯤ ꯑꯉꯥꯡ 2 ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯌꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏꯅ ꯍꯣꯟꯕꯗ ꯃꯈꯣꯏ ꯈꯨꯜꯒꯤꯁꯨ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ꯫ ꯇꯥ ꯆꯥꯎꯕꯅ ꯇꯝꯃꯝꯕꯅꯦꯕ ꯏꯆꯦ"꯫ ꯑꯗꯨꯕꯨ ꯃꯔꯝꯗꯨ ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯨꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯄꯨꯛ ꯊꯥꯛꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯃꯛ ꯏꯁꯤꯡ ꯍꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? "ꯏꯆꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯁꯤꯡꯗꯣ ꯌꯥꯝꯅ ꯄꯨꯕ ꯉꯝꯗꯕꯅꯤꯅ
ꯊꯦꯂꯥꯗ ꯇꯦꯛꯁꯤ ꯃꯆꯥ 4-5 ꯍꯥꯞꯄꯒ ꯄꯨꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯅꯅꯦ ꯏꯆꯦ ꯆꯥꯎꯔꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯐꯪꯅꯤꯡꯕꯅ ꯇꯦꯛꯁꯤ 10ꯒꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯄꯨꯔꯦ꯫ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯑꯁꯨꯝꯅ ꯁꯨꯝ ꯁꯣꯛꯄ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯏꯁꯤꯡꯁꯨ ꯂꯣꯏꯔꯦ, ꯁꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯏꯆꯦ꯫ ꯇꯥꯆꯥꯎꯕꯅ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯝꯃꯕꯅꯤ ꯏꯆꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯣꯏꯕꯣꯟ ꯈꯨꯟ ꯑꯁꯤꯒ ꯀꯩꯕꯨꯜ ꯈꯨꯟ ꯑꯁꯤꯒ ꯈꯨꯟ ꯑꯅꯤꯗꯤ ꯂꯥꯞꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯅꯔꯕꯁꯨ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯗꯤ ꯆꯞ ꯃꯥꯟꯅꯩ, ꯀꯌꯥ ꯈꯦꯠꯅꯗꯦ꯫ ꯑꯗꯨꯕꯨ ꯂꯣꯏꯕꯣꯜ ꯈꯨꯟ ꯑꯁꯤꯅ ꯌꯥꯝꯅ ꯄꯤꯛꯆꯕ ꯈꯨꯟ ꯑꯃ ꯑꯣꯏꯕ, ꯌꯨꯝ 200 ꯁꯨꯅ ꯇꯥꯗꯕ, ꯑꯗꯨꯁꯨ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯂꯝ ꯂꯩꯅꯗꯕ, ꯄꯨꯈ꯭ꯔꯤ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯀꯩꯕꯨꯜ ꯈꯨꯟꯒꯤꯗꯤ ꯂꯝ ꯆꯥꯎꯏ, ꯃꯔꯥꯡ ꯀꯥꯏ꯫ ꯈꯨꯟ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯊꯥꯔꯒ ꯄꯨꯈ꯭ꯔꯤ 200ꯒꯤ ꯃꯊꯛꯇ ꯂꯩ꯫ ꯈꯨꯟꯖꯥꯎꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ, ꯃꯁꯤ ꯊꯥꯔꯒꯅꯤ꯫ ꯈꯨꯟꯒꯤ ꯑꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗꯒꯤꯅꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯆꯤꯜ ꯃꯅꯥꯎꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯣꯜꯂꯝꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯀꯩꯕꯨꯜ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯇꯨꯡꯍꯧꯕ ꯌꯣꯛꯍꯧꯕꯁꯤꯡ ꯑꯗꯨꯅ ꯈꯔ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯟꯕ, ꯂꯝ ꯂꯩꯖꯗꯕ ꯂꯣꯏꯕꯣꯜ ꯈꯨꯜ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯣ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯤꯡꯅꯅꯕ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯗ ꯌꯨꯝꯒꯤ ꯆꯥꯛꯊꯨꯡꯐꯥꯎꯁꯨ ꯂꯩꯕ꯭ꯔꯥ ꯁꯨꯖꯒꯦ ꯍꯥꯏꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯏꯅꯦ ꯊꯔꯣ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯂꯁꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯌꯥꯎꯖꯗꯕꯅꯤꯅ ꯐꯤꯁꯨ ꯐꯤꯖꯥꯝꯒꯗꯕ ꯂꯩꯕ꯭ꯔꯥ ꯍꯪꯉꯨꯁꯦ ꯏꯆꯦ, ꯍꯪꯉꯨꯁꯦꯕ ꯏꯆꯦ꯫ ꯑꯩ ꯀꯧꯒꯦ, ꯉꯥꯏꯈꯣ ꯂꯦꯝꯕꯤ꯫ ꯏꯅꯦ, ꯍꯣ ꯏꯅꯦ, ꯏꯅꯦ ꯊꯔꯣ"꯫ ꯊꯔꯣꯗꯣ ꯌꯦꯅꯩꯈꯥꯔꯣꯝꯗꯒꯤ, "ꯑꯣ ꯀꯅꯥꯅꯣꯅꯦꯍꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯑꯩ ꯁꯤꯗ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯜꯂꯤꯌꯦ, ꯁꯣꯝꯗ ꯂꯥꯛꯑꯣ"꯫ ꯑꯅꯤꯗꯨ ꯌꯦꯅꯩꯈꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ, "ꯏꯅꯦ ꯊꯔꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤ ꯂꯩꯒꯦ? ꯈꯤꯇ ꯁꯨꯖꯒꯦ ꯇꯧꯕꯅꯦ ꯏꯅꯦ"꯫ ꯊꯔꯣ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯒꯣꯔ ꯍꯜꯂꯤ꯫ ꯅꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗ ꯃꯆꯤꯟꯗꯨ ꯄꯩꯔꯞ ꯇꯧꯅ, "ꯑꯁ ꯀꯗꯥꯏꯗꯒꯤ ꯊꯕꯛꯅꯣꯗ, ꯂꯩꯇꯦ꯫ ꯌꯨꯝꯒꯤ ꯆꯥꯛꯊꯨꯡꯐꯥꯎꯁꯨ ꯇꯧꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯁꯤꯕꯨ ꯊꯕꯛꯂꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯂꯩꯇꯦ ꯊꯕꯛꯀ ꯁꯨꯅꯤꯡꯉꯥꯏ꯫ ꯑꯗꯨꯒ ꯅꯣꯏꯅ ꯂꯥꯛꯂꯤꯗꯣ, ꯅꯣꯏꯗꯤ ꯊꯕꯛ ꯂꯣꯏꯕꯒ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯅꯤ꯫ ꯅꯣꯏꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ, ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅꯤꯗꯣ, ꯁꯦꯜꯁꯨ ꯂꯩꯇꯤꯌꯦ, ꯂꯦꯝꯅ ꯇꯧꯒꯦ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕ"꯫ ꯂꯦꯝꯕꯤꯅ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯅꯦ, ꯁꯦල් ꯄꯤꯌꯨ ꯍꯥꯏꯔꯣꯏꯌꯦ, ꯆꯦꯡ ꯀꯧꯇꯥ 1/2 ꯑꯃꯇꯪ ꯄꯤꯕꯤꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯏꯅꯦ"꯫ ꯊꯔꯣ ꯃꯆꯤꯜ ꯃꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯕꯥꯛ ꯈꯨꯖꯤꯜꯂꯛꯏ꯫ "ꯍꯥꯏꯌꯣ, ꯀꯗꯥꯏꯗꯒꯤ ꯆꯦꯡ? ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯕ ꯆꯦꯡꯁꯦ ꯅꯆꯤꯟ ꯅꯅꯥꯎꯗ ꯄꯤꯗꯣꯏꯕ? ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯅꯦ, ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯍꯥꯏ ꯁꯥꯔꯤꯅꯣ? ꯂꯧꯎ ꯑꯃꯨꯛꯇ ꯊꯣꯛꯈꯤꯕ ꯐꯧꯕꯣꯠ 10ꯅ ꯆꯍꯤ 2 ꯆꯥꯅꯕ ꯍꯣꯠꯅꯔꯕ, ꯑꯗꯨꯒ ꯍꯩꯌꯣꯛ ꯊꯣꯡꯕ ꯆꯦꯡꯖꯥꯗꯨꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯂꯦꯟꯅꯔꯤꯕ ꯈꯨꯟꯁꯤꯗ ꯅꯆꯤꯟ ꯅꯅꯥꯎꯅ ꯆꯦꯡ ꯅꯤꯕ ꯊꯣꯛꯂꯛꯂꯤꯕ? ꯄꯤꯕꯤꯔꯛꯑꯅꯤ꯫ ꯆꯠꯂꯣ, ꯊꯕꯛ ꯉꯥꯏꯍꯥꯛꯇ ꯁꯨꯒꯦ, ꯋꯥꯔꯦꯝꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯔꯅꯨ, ꯆꯠꯂꯨꯁꯦ, ꯑꯩ ꯊꯕꯛ ꯆꯤꯜꯂꯤ"꯫ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯦ ꯂꯥꯏꯖꯅ ꯑꯃꯨꯛ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯦꯝꯕꯤ, ꯆꯥꯗꯕꯗꯤ ꯌꯥꯗꯦ, ꯃꯈꯣꯏꯅ ꯉꯥꯡꯂꯕꯁꯨ꯫ ꯍꯟꯗꯛꯇꯤꯅꯦ, ꯏꯄꯜ ꯀꯣꯟꯗꯣꯝ ꯍꯣꯏꯗ, ꯃꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ, ꯐꯧ ꯁꯨꯒꯗꯕ ꯂꯩꯕ꯭ꯔꯥ ꯁꯨꯕꯤꯒꯦ ꯍꯥꯏꯔꯨꯔꯁꯤ"꯫ ꯏꯆꯦ"꯫ ꯑꯁꯨꯝꯅ ꯑꯍꯜ ꯀꯣꯟꯗꯣꯝ ꯍꯣꯏꯗ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, "ꯏꯄꯜ, ꯑꯣ ꯏꯄꯜ ꯀꯣꯟꯗꯣꯝ"꯫ ꯀꯣꯟꯗꯣꯝꯗꯨ ꯍꯤꯗꯥꯛꯄꯨ ꯊꯛꯇꯨꯅ ꯐꯝꯃꯦꯟꯗ ꯐꯝꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯕꯨ ꯎꯕꯗ, "ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯏꯆꯥ ꯑꯅꯤꯕꯣ? ꯏꯄꯜ ꯍꯣꯏꯒꯤ ꯐꯧꯒ ꯁꯨꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ? ꯁꯨꯕꯤꯒꯦ, ꯑꯗꯨꯒ ꯆꯦꯡ ꯃꯦꯔꯨꯛ ꯑꯝꯇ ꯄꯤꯕꯤꯌꯨ, ꯅꯤꯒꯦ ꯂꯥꯛꯂꯤꯕꯅꯦ ꯏꯄꯜ"꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯜ ꯀꯣꯟꯗꯨꯝꯅ ꯅꯨꯡꯁꯤꯔꯗꯨꯅ, "ꯍꯣꯏ,
ꯏꯆꯥ ꯑꯅꯤꯅꯕꯨ ꯐꯧ ꯁꯨꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁꯨꯗꯣꯛꯎ ꯍꯥ ꯏꯄꯜꯁꯤꯗ ꯐꯝꯒꯦ ꯁꯪꯒꯣꯏꯗ ꯐꯧ ꯁꯨꯅꯕ ꯁꯨꯐꯝ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯇꯧꯔꯣ ꯂꯦꯝꯕꯤ ꯂꯥꯏꯖ ꯍꯔꯥꯎꯅ ꯏꯄꯜ ꯑꯗꯨꯝ ꯐꯝꯕꯤꯌꯣ ꯏꯆꯦ ꯏꯕꯥꯅꯤ ꯆꯦꯡ ꯆꯔꯥꯕꯨ ꯄꯤꯕꯤꯅꯤ ꯍꯥꯏꯔꯕꯗꯤ ꯐꯧꯁꯨ ꯁꯨꯒꯦ ꯈꯞꯁꯨ ꯈꯞꯇꯣꯛꯄꯤꯔꯝꯒꯦ ꯏꯄꯜ ꯑꯗꯨꯒ ꯋꯥꯏꯔꯝ ꯏꯃꯨꯡꯒꯤ ꯁꯤꯠꯄꯤꯔꯝꯒꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯒꯦ ꯇꯥ ꯃꯣꯗꯨꯗꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯏꯄꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣꯏ ꯈꯪꯉꯦꯕ ꯏꯄꯜ ꯍꯦ ꯅꯪ ꯇꯥ ꯃꯣꯗꯨꯗꯣ ꯋꯥ ꯀꯟꯅ ꯉꯥꯡꯅꯨ ꯅꯪ ꯇꯥ ꯃꯣꯗꯨ ꯇꯥꯔꯗꯤ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯕꯤꯅꯤ ꯍꯣꯏ ꯏꯆꯥ ꯑꯅꯤꯅ ꯁꯨꯅꯤꯡꯕ ꯊꯕꯛ ꯈꯔ ꯍꯦꯛ ꯁꯨꯔꯣ ꯑꯗꯨꯒꯅꯦ ꯆꯦꯡꯗꯣ ꯃꯦꯔꯨꯛ ꯑꯃꯠꯇ ꯅꯠꯇꯦꯁꯦ ꯃꯦꯔꯨꯛ ꯑꯃ ꯇꯪꯈꯥꯏ ꯄꯨꯈ꯭ꯔꯣ ꯍꯣꯏ ꯏꯄꯜ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯇꯦꯛ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯐꯧ ꯁꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯆꯦꯡ ꯁꯔꯨꯛ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯆꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯅꯦ ꯑꯦꯟꯁꯥꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦꯕꯨ ꯂꯥꯏꯖꯁꯨ ꯑꯦꯟꯁꯥꯡ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ ꯀꯔꯤꯕꯨ ꯊꯣꯡꯒꯗꯕꯅꯣ ꯈꯪꯗꯦꯗ ꯂꯦꯝꯕꯤꯅ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯏꯆꯦ ꯉꯁꯥꯏ ꯐꯧ ꯁꯨꯔꯤꯉꯩꯗꯅꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯄꯜ ꯀꯣꯟꯗꯨꯝꯒꯤ ꯆꯔꯥ ꯃꯥꯏꯔꯦꯟꯗꯣ ꯑꯃ ꯍꯨꯔꯥꯜꯂꯛꯄꯅꯤ ꯇꯨ ꯂꯥꯏꯖꯅ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯐꯠꯇꯦ ꯃꯤꯉꯣꯟꯗ ꯇꯥꯛꯇꯅ ꯄꯣꯠ ꯂꯧꯕꯁꯦ ꯍꯨꯔꯥꯟꯕ ꯀꯧꯏ ꯐꯖꯅ ꯍꯥꯏꯔꯒ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯒꯗꯕꯅꯤꯅꯦ ꯂꯦꯝꯕꯤꯅ ꯀꯣꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯥꯏꯔꯦꯟꯗꯨ ꯃꯁꯤꯗ ꯁꯠ ꯄꯤꯁꯤꯜꯂꯒ ꯍꯦꯔꯥ ꯀꯅꯥ ꯍꯥꯏꯅꯣ ꯆꯥꯅꯤꯡꯕꯅ ꯂꯧꯕꯕꯨ ꯍꯨꯔꯥꯟꯕ ꯀꯧꯗꯦ ꯏꯆꯦ ꯍꯨꯔꯥꯟꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯏꯕꯪꯁꯤꯗ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯁꯦ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯄꯤꯔꯛꯀꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯦ ꯑꯩꯈꯣꯏꯕꯨꯁꯨ ꯎꯁꯤꯠꯄꯤꯗꯦ ꯑꯗꯨꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯇꯥꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯎꯄꯥꯡ ꯁꯨꯕ ꯀꯅꯥ ꯍꯨꯔꯥꯟꯗꯕ ꯂꯩꯒꯦ ꯏꯆꯦ ꯃꯋꯥ ꯂꯧꯗꯕ ꯋꯥꯅꯤꯗ ꯑꯗꯨ ꯀꯨꯏꯅ ꯏꯆꯦ ꯏꯕꯥꯅꯤꯅ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯁꯦꯜ ꯂꯧꯔꯕꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯇꯕ ꯀꯅꯥ ꯑꯃꯗꯗꯤ ꯏꯁꯤꯡ ꯄꯤꯔꯤꯕꯅꯤ ꯏꯆꯦ ꯏꯕꯥꯅꯤꯅ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯎꯄꯥꯡ ꯁꯨꯕ ꯃꯆꯥ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯑꯣꯏꯔꯝꯃꯗꯤ ꯊꯥꯒꯠꯄꯤꯒꯅꯤ ꯊꯥꯒꯠ ꯋꯥꯍꯩꯅ ꯃꯤꯡꯆꯠ ꯎꯔꯣꯡ ꯐꯪꯒꯅꯤ ꯃꯤꯡꯆꯠ ꯐꯪꯂꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯂꯝꯖꯥ ꯁꯔꯥꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯇꯧꯕꯗꯤ ꯏꯁꯤꯡ ꯍꯣꯟꯕ ꯌꯥꯔꯣꯏ ꯊꯤꯡꯖꯤꯟꯕꯤ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦꯁꯦ ꯏꯆꯦ ꯈꯜꯂꯨꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯁꯤꯡꯊꯥꯕꯤꯗꯣꯏꯅꯣ ꯈꯜꯂꯨꯅꯨ ꯏꯆꯦ ꯅꯣꯡꯃꯒꯤ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯆꯔꯥ ꯍꯦꯟꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯡꯅꯔꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯥꯏꯖꯅ ꯍꯥꯏꯗꯦꯗꯣ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯆꯤල් ꯃꯅꯥꯎꯗꯨ ꯆꯥꯛ ꯊꯣꯡꯒꯗꯨꯅ ꯆꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯅꯤ ꯆꯥꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯉꯛꯄ ꯂꯥꯟꯊꯦꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯃꯆꯤꯜ ꯃꯅꯥꯎꯅ ꯊꯦꯡꯅꯔꯤꯕꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯤꯜꯂꯝꯕ ꯆꯠꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯛꯈ꯭ꯔꯕ ꯈꯨꯟ ꯃꯆꯥ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯁꯨꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯦ ꯅꯣꯡꯃ ꯅꯨꯡꯇꯤꯒꯤ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯊꯣꯡ ꯂꯣꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯪꯂꯨꯕ ꯈꯨꯗꯤꯡꯗ ꯊꯣꯡ ꯂꯣꯟꯈꯤꯔꯝꯃꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯍꯥꯡꯗ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯑꯇꯤꯌꯥ ꯊꯛꯇꯁꯨ ꯅꯣꯡꯗꯤ ꯑꯗꯨꯃꯛ ꯃꯪꯉꯤ ꯑꯗꯨꯕꯨ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯥꯔꯛꯇꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯅꯣꯡꯒꯤ ꯃꯄꯩ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯃꯃꯤꯠ ꯀꯨꯞꯇ ꯏꯃꯨ ꯃꯨꯅ ꯃꯪꯂꯤꯕ ꯅꯣꯡ ꯁꯤꯠꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯀꯌꯥ ꯃꯈ꯭ꯋꯥꯡꯗ ꯈꯨꯗꯩ ꯖꯦꯖꯦꯠ ꯀꯤꯁꯟ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯗꯩ ꯐꯤꯖꯤꯟ ꯑꯅꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯑꯉꯥꯡ ꯑꯃꯅ ꯏꯕꯣꯠ ꯅꯣꯡ ꯇꯥꯔꯛꯇꯅꯕ ꯑꯩꯈꯣꯏ ꯁꯥꯟꯅꯔꯒꯨꯝꯁꯤꯔꯥ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯛꯅꯕ ꯐꯩꯖꯣꯝ ꯊꯣꯛꯂꯒ ꯖꯒꯣꯏ ꯁꯥꯁꯦ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯉꯝꯂꯣꯏ ꯏꯀꯥꯏꯖꯩ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯌꯥ ꯀꯥꯊꯣꯛꯂꯒ ꯅꯣꯡꯊꯛꯇ ꯌꯦꯡꯁꯦ ꯅꯣꯡ ꯇꯥꯔꯛꯅꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ
ꯏꯁꯩ ꯁꯛꯁꯦ ꯅꯣꯡ ꯇꯥꯔꯛꯅꯕ꯫ ꯋꯥꯍꯩ ꯑꯁꯤꯗ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔ ꯃꯥꯜꯂꯤ꯫ ꯁꯛꯁꯦ ꯁꯛꯁꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯃꯈꯨꯠ ꯁꯝꯅꯩ ꯏꯀꯣꯏ ꯀꯨꯏꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯨꯠꯁꯤꯡꯗꯨ ꯍꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡꯉꯣ ꯆꯨꯔꯣ ꯍꯅꯨꯕ ꯍꯅꯨꯕꯤ ꯇꯥꯎꯊꯔꯣ ꯂꯥꯡꯖꯤꯡ ꯃꯇꯣꯟ ꯊꯨꯝꯍꯠꯂꯣ ꯄꯥꯠꯁꯣꯏ ꯅꯨꯔꯥꯕꯤ ꯇꯦꯛꯈꯠꯂꯣ ꯅꯣꯡꯍꯣ ꯆꯨꯔꯣ ꯅꯣꯡꯍꯣ ꯆꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯄꯦꯜꯂ ꯃꯥꯜꯂꯤ꯫ ꯅꯣꯡ ꯈꯣꯡꯗꯨꯅ ꯑꯇꯤꯌꯥꯗꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯈꯤꯛꯂꯛꯏ꯫ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯃꯥꯏ ꯂꯣꯡꯊꯣꯛꯇꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯇꯥꯔꯛꯑꯦ ꯅꯣꯡ ꯇꯥꯔꯛꯑꯦ ꯅꯣꯡ ꯇꯥꯔꯛꯑꯦ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯏꯁꯤꯡ ꯌꯥꯔꯨꯈꯤꯒꯦ꯫ ꯑꯩꯁꯨ ꯆꯠꯂꯦ ꯇꯦꯛꯁꯤ ꯊꯥꯡꯗꯣꯛꯎꯈꯤꯒꯦ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯨ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯅꯣꯡ ꯈꯣꯡꯗꯨꯅ ꯇꯥꯔꯛꯄ ꯍꯧꯔꯝꯂꯕꯗꯨ ꯑꯃꯨꯛ ꯂꯦꯞꯈꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯕ ꯅꯣꯡ ꯇꯥꯔꯛꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯝꯕꯗꯨ ꯃꯥꯏꯊꯣꯡ ꯁꯨꯞꯈꯤ ꯅꯣꯡ ꯑꯗꯨꯅ ꯍꯥꯡꯗꯣꯛꯈꯤꯕꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔꯗꯨ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯇꯝ ꯈꯔꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝꯗꯨ ꯏꯉꯦꯟ ꯊꯥꯅꯤ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯂꯦꯝꯕꯤꯗꯨ꯫ ꯏꯆꯦ ꯏꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯦ? ꯂꯥꯏꯖꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ? ꯏꯆꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯉꯣ ꯉꯁꯤꯗꯤ꯫ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯆꯦꯡ ꯆꯥꯛ ꯄꯤꯔꯛꯀꯦ? ꯅꯪꯅ ꯑꯗꯨꯛ ꯍꯔꯥꯎꯔꯤꯗꯨꯕꯣ? ꯀꯅꯥꯅꯁꯨ ꯄꯤꯔꯛꯇꯦ ꯏꯆꯦ ꯏꯕꯥꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ ꯃꯇꯝ ꯈꯔ꯫ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯊꯅꯝꯃꯤꯕ ꯂꯥꯏꯑꯣꯏꯔꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯏꯆꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯤꯕ ꯅꯀꯣꯛꯇꯣ ꯄꯨꯊꯣꯔꯛꯀꯅꯨ꯫ ꯏꯆꯦ ꯂꯥꯏꯑꯣꯏꯔꯕ ꯌꯨꯝ ꯑꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯣꯡꯃꯇ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯏꯆꯦ ꯌꯨꯝꯁꯤꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ ꯏꯆꯦ ꯏꯕꯥꯅꯤꯅ ꯏꯁꯤꯡ ꯍꯦꯛ ꯍꯦꯛ ꯁꯣꯛꯄ ꯃꯐꯝ ꯀꯩꯕꯨꯜ ꯈꯨꯟꯗꯣ ꯍꯟꯗꯛꯇꯤ ꯏꯉꯦꯟ ꯊꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯣꯛꯇꯨꯅ ꯑꯆꯧꯕ ꯀꯥꯡꯒꯤ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯌꯦ ꯏꯆꯦ꯫ ꯃꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒꯤ ꯃꯥꯝꯇꯣꯞ ꯑꯗꯣ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯅꯕ ꯏꯆꯦ ꯏꯕꯥꯅꯤ ꯂꯩꯔꯨꯔꯁꯦ꯫ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯁꯨ ꯋꯥꯠꯂꯔꯣꯏ ꯀꯥꯡꯒꯤ ꯈꯦꯆꯤ ꯆꯥꯕ ꯐꯪꯅꯤ ꯍꯥꯏꯌꯦ ꯏꯆꯦ꯫ ꯅꯨꯡꯇꯤꯒꯤ ꯀꯥꯡꯒꯤ ꯈꯦꯆꯤ ꯀꯠꯀꯅꯤ ꯍꯥꯏꯌꯦꯕ ꯏꯆꯦ꯫ ꯑꯗꯨꯗ ꯂꯩꯔꯨꯔꯁꯦ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ ꯅꯍꯥꯟꯁꯨ ꯌꯦꯟꯗꯦꯝ ꯐꯨꯠꯂꯒ ꯆꯥꯏ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯌꯨꯝꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯈꯨꯜꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯏꯆꯦ? ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯄꯤꯕꯤꯔꯛꯀꯅꯤ? ꯀꯅꯥꯅꯁꯨ ꯄꯤꯔꯛꯇꯦ ꯉꯁꯤ ꯐꯥꯎꯕꯗ꯫ ꯊꯕꯛ ꯁꯨꯔꯨꯕ ꯅꯠꯇꯅ ꯂꯦꯝꯅ ꯑꯂꯨꯁꯤꯃ ꯆꯥꯎ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯗ ꯂꯩꯔꯨꯔꯁꯦ ꯍꯥꯏꯕ ꯏꯆꯦ꯫ ꯏꯆꯦ ꯏꯕꯥꯅꯤꯅ ꯆꯥꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯊꯦꯂꯥ ꯅꯨꯡꯁꯤꯔꯕ ꯇꯦꯛꯁꯤ ꯆꯦꯡꯕꯨ ꯐꯥꯎꯕ ꯌꯣꯟꯗꯨꯅ ꯆꯥꯔꯦ꯫ ꯐꯒꯠꯂꯛꯄ ꯀꯧꯕꯁꯨ ꯂꯩꯇꯦ꯫ ꯀꯅꯥꯗꯅꯣ ꯏꯆꯦ ꯏꯕꯥꯅꯤꯅ ꯉꯁꯤ ꯆꯪꯖꯗꯨꯅ ꯅꯤꯗꯨꯅ ꯍꯤꯡꯒꯗꯕꯁꯦ? ꯑꯗꯨꯅ ꯏꯆꯦ ꯉꯁꯤ ꯊꯥꯁꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯏꯕꯥꯅꯤ ꯆꯠꯍꯧꯔꯁꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ꯫ ꯃꯤꯅ ꯆꯠꯈ꯭ꯔꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯤ ꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯏꯆꯦ ꯏꯕꯥꯅꯤꯅ ꯕ꯭ꯔꯥꯍꯃꯟ ꯃꯥꯝꯇꯣꯞ ꯑꯗꯨꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯕꯥꯅꯤꯅ ꯁꯨꯖꯒꯦ ꯍꯥꯏꯔꯨꯁꯤ ꯏꯆꯦ꯫ ꯂꯥꯛꯑꯣ ꯆꯠꯁꯤ ꯏꯆꯦ꯫ ꯂꯥꯏꯖ ꯄꯨꯛ ꯊꯟꯗ꯭ꯔꯕꯗ ꯀꯅꯥꯒꯤ ꯃꯤꯅꯨꯡꯁꯤꯅꯣ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯈꯨꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯗꯨꯅ ꯀꯥꯡ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯁꯨꯖꯗꯨꯅ ꯂꯩꯒꯦ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯃꯥꯝꯇꯣꯞ ꯑꯗꯨ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯇꯅ ꯀꯠꯂꯕꯗꯗ ꯕ꯭ꯔꯥꯍꯃꯟ ꯃꯥꯝꯇꯣꯞ ꯑꯗꯨ ꯄꯤꯛ ꯊꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯃꯆꯦꯗ ꯏꯆꯦ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤ ꯌꯦꯡꯉꯨꯇꯨ ꯆꯨꯖꯥꯛ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤꯕꯨ ꯄꯥꯝꯃꯨꯗ ꯖꯥꯠꯂ ꯍꯥꯏꯕ ꯃꯣꯏꯅ ꯄꯥꯝꯃꯨꯗ ꯂꯣꯏꯅ ꯀꯠꯊꯣꯛꯂꯤꯁꯤꯕꯣ?
ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ, ꯑꯁꯤ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯤ ꯃꯃꯤꯠ ꯂꯥꯎꯕ ꯂꯥꯏꯁꯦ ꯑꯁꯤꯗ ꯀꯠꯂꯒ ꯍꯣꯔꯦꯟ ꯑꯩꯒ꯭ꯌꯥꯅ ꯈꯦꯆꯤ ꯑꯃꯨꯛ ꯍꯧꯔꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯂꯣꯏꯅ ꯌꯦꯟꯗꯣꯏꯅꯦ ꯍꯥꯏꯌꯦ꯫ ꯑꯣ, ꯑꯁꯤꯒꯤ ꯃꯃꯤꯠ ꯂꯥꯎꯕ ꯂꯥꯏꯁꯤꯅ ꯆꯥꯗꯣꯏꯕ? ꯅꯠꯇꯦ, ꯆꯥꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ, ꯑꯗꯨꯒ ꯃꯃꯤꯠ ꯂꯥꯎꯕ ꯂꯥꯏꯁꯤꯅ ꯂꯧꯏ ꯍꯥꯏꯌꯦ꯫ ꯃꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯅꯦ, ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯡ ꯊꯧꯗꯣꯔꯛꯏ꯫ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡꯒꯤ ꯈꯥꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯥꯡ ꯆꯤꯡꯕ ꯑꯗꯨꯕꯨ ꯌꯥꯎꯔꯔꯤ꯫ ꯀꯣꯟꯊꯣꯡ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯐꯧ, ꯆꯨꯖꯥꯛ, ꯍꯩꯅꯧ, ꯀꯤꯍꯣꯝ ꯀꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯕ ꯐꯥꯎꯕ ꯅꯪꯗꯦ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯇꯥꯞ ꯂꯥꯛꯅꯩ꯫ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯃꯆꯦꯗ ꯈꯨꯖꯤꯟ ꯁꯤꯛꯇꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯆꯦ, ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯜꯂꯦ, ꯑꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯈꯪꯅꯤꯗꯅ ꯍꯟꯗꯛꯇꯤ ꯑꯩ ꯂꯥꯛꯀꯦ ꯈꯪꯅꯦꯕ꯫ ꯂꯦꯝꯕꯤ, ꯂꯥꯛꯑꯣ, ꯆꯨꯖꯥꯛꯁꯦ ꯑꯁꯤ ꯈꯔ ꯌꯥꯝꯅ ꯂꯥꯛꯑꯣ, ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯃꯌꯥꯝ ꯑꯃ꯫ ꯑꯁꯤꯗꯤ ꯂꯤꯔꯒ ꯊꯝꯕ ꯌꯥꯕ ꯄꯣꯠꯅꯦꯕ"꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯀꯣꯟꯊꯣꯡ ꯑꯃꯗ ꯑꯃꯨꯛ ꯈꯥꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯂꯦꯝꯕꯤ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯐꯦꯠ ꯍꯧꯔꯛꯄ, ꯏꯁꯩ ꯁꯛꯄ ꯍꯥꯏꯐꯦꯠ ꯍꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯇꯨꯕ ꯃꯈꯩ ꯄꯣꯠꯁꯤꯡ ꯑꯗꯨ ꯇꯥꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪ ꯆꯠꯂꯨꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯥꯟꯇꯣꯞꯂꯣꯝꯗ ꯂꯣꯏꯅꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯔꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ, ꯅꯨꯄꯥ ꯃꯆꯥ, ꯂꯩꯁꯥꯕꯤ, ꯄꯥꯈꯪ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯍꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯝꯇꯣꯞꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯃꯥꯝꯇꯣꯞ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯑꯩꯒ꯭ꯌꯥ ꯊꯧꯔꯥꯅꯤꯁꯤꯡ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ꯫ ꯈꯦꯆ꯭ꯔꯤ, ꯎꯇꯤ, ꯀꯥꯡꯍꯧ, ꯄꯀꯣꯔꯥ, ꯃꯣꯔꯣꯛ ꯊꯣꯡꯕ ꯑꯁꯤꯅꯆꯤꯡꯕ ꯊꯝꯅꯥꯗ ꯍꯥꯞꯇꯨꯅ ꯄꯔꯦꯡ ꯊꯝꯃꯤ꯫ ꯃꯤꯌꯥꯝꯗꯨ ꯒ꯭ꯔꯣꯡ ꯍꯨꯛꯆꯤꯜꯂꯤ꯫ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯐꯝꯊꯩ, ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ, ꯑꯗꯨꯒ ꯆꯥꯕ ꯍꯧꯏ꯫ ꯃꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯕꯨꯛ ꯊꯟꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯛ ꯆꯣꯟꯅ ꯆꯥꯕ ꯐꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ, ꯌꯦꯡꯇꯃꯛ ꯌꯦꯡꯅꯩ, ꯀꯤꯛ ꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯕ ꯃꯇꯨꯡ ꯃꯌꯥꯝꯅ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕꯅꯤꯅ ꯂꯩꯃꯥꯏꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯑꯅꯤꯗꯨ ꯏꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯊꯩ ꯅꯨꯡꯇꯤꯒꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯅ ꯇꯠꯇꯅꯗꯤ ꯍꯪꯅꯩ: "ꯀꯥꯡ ꯂꯣꯏꯈ꯭ꯔꯗꯤ ꯀꯔꯤ ꯆꯥꯅꯤ ꯏꯆꯦ? ꯀꯥꯡ ꯂꯣꯏꯈ꯭ꯔꯗꯤ"꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯐꯖꯕ ꯐꯖꯗꯕ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯗ ꯑꯩꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯑꯔꯣꯏꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫